ꯍꯩꯅꯧ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯈꯔ ꯈꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯄꯥꯛ ꯊꯨꯝꯕ ꯑꯣꯏꯗꯦ ꯑꯗꯨꯒꯤ ꯁ꯭ꯃꯨꯗꯤ ꯁꯦꯝꯗꯣꯛꯀꯦ ꯏꯆꯥꯅꯨꯄꯥꯒ ꯌꯥꯔꯦ Tung tung ta 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 ta. Milk powder 3 spoon. इसमें मिला के ꯑꯗꯨꯒ ꯁꯤꯁꯦ ꯂꯣꯏꯅ ꯁꯣꯐꯠ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯆꯤꯌꯥ ꯁꯤꯗ ꯇꯤꯡꯈꯤꯕꯗ ꯍꯩꯖꯤꯜꯂꯒꯦ 하오니꺼 하오니꺼 하오니 아래 하오니 टेस्ट ꯇꯧꯔ ꯌꯦꯡꯕꯅꯦ ꯊꯨꯝꯕ ꯈꯔ ꯋꯥꯠꯂꯦꯅ ꯆꯤꯅꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯕꯣꯔꯕꯣꯟ ꯕꯤꯁꯀꯤꯠꯇꯣ ꯑꯗꯨꯁꯨ ꯑꯩꯅ ꯄꯤꯁ 3ꯃꯨꯛ ꯍꯥꯞꯆꯤꯜꯂꯦꯕ ꯑꯗꯨꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯎꯍꯧꯔꯦ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯜꯂ ꯊꯝꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯅꯥꯃꯆꯥ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯍꯥꯏ ꯇꯧ ꯍꯥꯏ ꯀꯩꯅꯣꯕ ꯁꯤꯗ ꯍꯥꯏ ꯇꯧ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗ ꯅꯣꯛꯂꯩꯖ ꯀꯩꯅꯣ Pada papa tuh. Mana mu? Papir. Ya. 입이 더 깨나? 이 더 먹어. 와우, 이 더 있네 이게. 있네. 이 hao bro. 자, 이 호봐. 이 호봐. 이 hao ấy. 그 다음에 그러지 이 hao ấy hay 이 hao ấy. 이 hao ấy. 이 hao ấy. 그래서 이 더.
ꯆꯥꯛ ꯇꯣꯛꯑꯒ ꯉꯁꯥꯏ ꯐ꯭ꯔꯤꯖꯔꯗ ꯊꯝꯈꯤꯕꯗꯣ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯦ ꯂꯣꯏ ꯐꯝꯃꯦ ꯏꯆꯥꯅꯨꯄꯥꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯌꯦꯡꯉꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃ ꯆꯥꯕꯤꯌꯣ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦꯀꯣ ꯑꯩꯗꯤ ꯁꯨꯝ ꯄꯪꯁꯦꯝ ꯁꯦꯝꯖꯟꯕꯅꯦ ꯑꯗꯨꯝ ꯍꯥꯎꯗꯣꯛꯈ꯭ꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ